Bajang tabir ba khoi pung no pu image TV na taram na okcha bagal loina na Rajesh Kumar na khurumjari ngasigi maroi ba pauda laingak ta thajaba thamdana miyam punna banner amagi makada tangdu leitaba lamdam ama oina ba ekoi punna hotnaminarsi haina asang kasarna haikre नोंमै कापथरक मफम दा ऑपरेशन चथब ngamdrabasu press media gi mioi singbu phajin punchinduna thamba ngamba lengak tasengna laibak asigi oiba laibak thibani haina Shiva Sena gi president Dr. M Tombina phongdokre Boredagi lanjannar tuna relief camp ta laiba inmate singna wakat khongjang changsinkre loinana Arvind Panagariabu nauna semba Finance Commission gi chairman oina hapkre mapungoi pau logirasi Manipur thokliba irang asigi waroichin ama puraknaba hotnabada Manipur lengakna peace committee ama sembiba natraga Manipur leiriba civil society organization singi tusingba sing kauduna punna phaminaraba matung data irang asigi waroichin purakpa ngamgani haina Forum for Restoration of Peace in Manipur gi convener Asang Kasarna haikre ngasi Manipur Press Club Imphal da pangthokhiba pawgi mifam amada wafam asi phongdokladuna Asang na hai Manipur thokliba irang asi thani pan churaba phawba makhatana nongma kangdana nongmai bom kapsinduna mihat mipun adumak chathari irang asi warochin ama puraknaba hotnabada Manipur gi miyamna lengakta adum taisinduna leirabadi nongmadi Manipur soiduna awaba pibamda laklagani hojik leiriba lengak asidi leitabaga chap manare law and order gi pibamsu ningthina chalaibak ngamdaba lo leitaba lebak amaga pangkhak oire Manipur lengak ki mathakta miyamna kari thajaba leiri loinana India lengak ki lusingbasing unaduna Manipur thokliba irang asigi matangda wafam kaya thamkhrabasu thabak oina onthoktabana ngasidi irang asi nomonomagi ising chawgum hengalaklibani lengakta thajaba thamdana miyam punna amata oina banner amagi makada tangdu leitaba lamdam ama oinanaba aikoi punna hotnaminasi hainasu asangna phongdokhi se akhoi na haire natraga CSO mayam kauraga meeting tawbiu Manipur jamdang akhoi punna wari saraga ingna chikna akhoi ingmina si dialogue tawsi natrati solution leroi haibase Forum for Restoration of Peace na laurakpani chahi anauba lakadore ngasina aroiba numi oire New Year asi lakpa kanda 2024 anauba chahi asiga lakpaga loinana praja mayamda appeal tawjabadi akhoi gi Forum for Restoration of Peace Manipur na mayambu appeal tawjabadi anauba chahi lakpaga loinana akhoi miwai khudingmaki thamoi wakhanda anauba wakhal lakpiduna peace shanti haibadu Manipur da lakpo oiresnu ngasi loi khragadaba kumja lisingani kulumdoi asi awaba nuaitaba kayana thallaba chahi amani sahi asida mayum makai mai thabi khibagi nungsireba mapa macha mabung mokpa masal mache kaina khibagi awaba kaya mayokna khi sahi asina chatkhraga lakadurba anawu chahi kumja lisingani kumari asina lakpada ingtha tapthaba tangdu leitaba lamdam ama Manipur ama purakpa ibadau pakhang bana pinabiba oirasanu haina kakching SG MLA mayang lambam Rameswarna Manipur gi miyamda yai proposal pirakli MLA Rameswarna hai chatkhragadaba chahi asi mahaki pangalna ngamjaba tawjaningba thabak kya ama tawjaba ngamjakhidrabasu miyamgi yai phananabagi damak ngamjaba kaya hotnajaratli lakadurba kumja lisingani kunmari asidadi ibadau pakhangba amadi evendaugi thaujaldagi Manipur lamdam asi tangdu leitaba purakpaga loinana miyamgi henna yaifananaba amasung chawkat thorangda henna mapung phana pangthokpa ngamjaba pina biramlasanu hainasu phongdorli pakhangni mafamna ai hana lijari Manipur gi waraba praja punamakta ayana khutnoraga khurumjari aigi pangalna ngamjaba aina tawjalingba punamuk tawba ngamdragasu hawkiba sahisida yariba makai praja gi damta lepa ngamnaba aya khonajari lagibu 2024 asida ibilo pakhangna chandiduna santi purapa nungaibu purapa Manipur leibak haibu ONC haibsi ai ibudo bendo gi mafamda khurumjari aduga ngasi Manipur prajana wariba awaba khudingmaksi kokhinaba
नुंगाइबा अनौबा प्रजागी वेलफेयर स्कीम मयाम अमा पुथोगा चौखट खोंथांगी लंबिदा नहौनना खोंथांगी नसी हाइना इशु ing lising ani kun marigi anau chahi lakpa asida hena aphaba nungaiba water padaba lamdam ama punna oiminarsi haina khundak prom SCG MLA TH Lokeshwar na yapa paujel pirakli paujel aduda ing lising ani kulum doida thokiba laiba chahi thokiba thodok kaya wakhal phathanaba chingba kaya ama oikiba asi lakadar lising ani kun mari asida lamdam asida punna nungsi chanana laiminaduna adungai sana lebak Manipur amuk hanna oiba oirasunu haina phongdorokli thangjari onelona anobo chahi lakpa sida Manipur da khundaminariba yelomi khudimak matamabagi Manipur imalebak sana lebak Manipur haibado onana bidama koi punamak mamangna thokiba thabo othok punamak to loina kauthok pire haraga matamdugi sana lebak Manipur do onana ro honabada koi punamak amma to oina leminachi haibase ai anobo chahi lakpa sida miyam da ina sina paugel pijari anobo chahi 2024 lakpa sida aina isoi mafamda mamangi 2023 da thok anau chahina lakpada apunbagi wakhalona manglomda punna changchin minaduna athoba ipa ipu singna lengdan thambiramba apunbagi saktam ngakminnaba ngamba ohelasi haina Manipuri Students Federation MSF na yaipa paujel pirakli MSF ki president Hijam Roshan na khudyak piduna thadorok cherol aman hai awa ana kaya amadi tho ningdaba thodok kaya ga loinana laklaba 2023 na loichilaklaba kaina bagi wahai pija bagal loinana chahi asida hojik thokliba mihat mipun pamdaba thodok sing puduna chatkano miyam mahiroi amadi manaba khunai amagi damak lepdiba mahiroi lup MSF na malemgi laimaida kumja lisingamo champan baifudani pan ki October 13 da saphonglakpadagi ngasi fawba leptana aphaba khunai ama puraknanaba achouba thodang kaya lauduna lakli hairi serol asina hai lamdam asida inkhalakliba nahasing mayai kab sinjak yauna drug ki ifakta lupki gadawa asidagi kanba ngamnanaba lup asina leptana ngasi fawba mari leinaba competition discussion seminar interaction poster sticker campaign sataduna lakli anobu chahina lakpada apunbagi wakhalon ama banglomda punna changsin binaduna lamdam asida mayok nariba ngamkhaigi wathok mitok ki chaitheng khongaunariba mioisingi hingbagi hak mahusagi akoibagi fiamda pirakliba chaitheng asina singba kaya asida athoba ipa ipu singna yatpiramba liklam kaidana apunbagi saktam ngakminnabada miyamna achoba thodang lawminasi haina phongdorokli Imphal East SP ki supervision makada CDO Imphal East Mafoudam Police Station 13 Gurkha Regiment amadi BSF ki apunba team amana Mafou Kuki Village dagi Sailejang Village fauba search operation sathakre operation adu ayuk pung 13 dagi nungthil pung ani fauba chataki combined team aduna kul singda thibada mioi amata lairam khidre team aduna ahangba yum nifurom check tawki maduda khuchu khulai hapnanaba thamba oiramgani haina chingnaba yotki upu ama Sailejang khuldagi phangmangam ki hairi Bishnupur District Police ki additional SP operation na lusingba combined team amana dampi chingsangi singkhong galbung amadi salan konjil chingsang na tainabada thibomagi thawk chatabada khuchu khulai kya phagat pangam kre ngasi IGP Zone 2 DIG Range 1 gi pokta makhada satakiba operation aduda OC CDO Bishnupur Kumbi Police ki team Mahar Regiment ki kalam ani yauna chatakiba operation adu ayuk pung 9:30 tabadagi hoki aduga ayuk pung 10:35 tabada lochinki ngasi phagat kiba khuchu khulai sing adudi magazine ga loinaba M16 US Mat rifle ama magazine ga loinaba country made 9mm pistol ama IC hand grenade 13 tube launcher 8 ballistic cartridge mari amadi 5.56 mm gi maru nipalni
ꯐꯒꯠꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯅꯕ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯁꯥꯒꯤ ꯂꯝꯗ ꯏꯁꯥꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯐꯤꯕꯝ ꯆꯥꯗꯨꯅ ꯂꯩꯔꯛꯄ ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ MP ꯑꯍꯨꯝꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯃꯐꯝꯗ ꯆꯪꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯉꯝꯗ꯭ꯔꯕꯁꯨ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯕ ꯂꯩꯉꯥꯛ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ M. ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯂꯝꯗ ꯏꯁꯥꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯂꯩꯔꯛꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅꯁꯨ ꯆꯞ ꯆꯥꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ MPꯁꯤꯡꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯗꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯋꯦ ꯑꯅꯤꯗ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯕꯤꯌꯨ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯐꯝꯅ ꯂꯨꯕ꯭ꯔꯥ ꯂꯩꯕꯥꯛꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯈꯥ ताना थोक्तननबा मणिपुर मरी लेनबा पॉलिटिकल पार्टीसिंगना इलेक्शन की टिकेट पीबा मतमदा मसागी फम खक्की खंदबा मरेबाग नुसीबा मियोइसिंगदा टिकेट पीहननिंगबगी अपामबसु फोंदोरखिबगा लोइनना क्वाकैथेल अवांग कोंजेंग लेकाइदगी नंदो मंगांग शिवसेना स्टेट सेक्रेटरी ओइना हापले हाइनसु फोंदोखि रिफ्यूजी ओइरे अखोई इसागी लमदा इसासे अखोई सि रिफ्यूजी ओइरे अवालमदे बियोसदगी अखोई कनोदगी सिगी छमाइते खरे खरिबा काला तोबिदगी अखोई हाइपे यादरे अदा आइनि यामनसिदा अखोई नुंगाइतबमदा मणिपुर सिबु ngaksनननबगी दम सरकार अम लेरिबनि मसिना न्यू ईयर की अखोई नागे सतोक चसिन यादरगसु न्यू ईयर की सतोक चसिन खर तौजनबगी अदुगी तंजा पीबोइना मणिपुर स्टेट ट्रांसपोर्ट कॉर्पोरेशन की बस चुचानपुर अमदी दिमापुर लंबी तवान तवान बा अखोई इंटरनेशनल हाईवे की समनरीबा सहित अखोई मणिपुर स्टेट ट्रांसपोर्ट कॉर्पोरेशन की बस थाबसे मसिदा मदुमो अखोई की असम राइफलना बीएसएफ ना मदु चटप यादे न थिंगिसे मसि तरेदो मोही मथक्ता एक्शन लौब ngамदबा अदुगा हुजिक लेरिबा अखोई की सेंटर दो हुजिक लेरिबा गवर्नमेंट सिना ngasi bogi manungda honorable prime minister na marik chumba wafam amda bobo ngasi bobunda phongdoktaba aduga ngasi bogi manungda akhoi communal driver sida siribasing si suraga nomaga chaba longmi sinmi ngami aduga laiba parja ngakhtane aduga huji अरानब पाव अमा इरुबगी दमक पाउमी सिंगबु वहंग पाहुंग तौबगी मतम पीदना फाब पुनबगी थबक चथरलिबा असि पाउमी सिंगना पांगन सोनबना थेंगनब ngamde haina all manipur working journalist union amjogi president bijoy kaksin tabamna haikre wafam asi ngasi democratic students alliance of manipur desamna sinduna kwakaithel sokthom lekai da leiba desamgi head office da meet the media fraternity haina mingthonba paumi singi achumba paudamgi khudina tunglam chatki mayon lepla sanu haiba timda pangthokhiba khananenabagi thoram amada phongdokhibani khananenabagi thoram aduda all manipur working journalist union amjugi president bijoy kaksing tabam amadi democratic students alliance of manipur desamgi president asangtem lamyanba maiteina president members sing oina saruk yaki bijoy kaksing tabam na hai manipur hai leibak asi amuk hanna hogot kangkhatpa ngamdana machet machet tahanarbagi mawong amalakli कांगलुप फुरुप की खेतनाबा थमदना लमदम असिगी मियोय ngaktani haina chautok charamba adu hojikti isagi lamdamda lanjenaduna hingli ireibak iramdam asi aikoina ngaktaba yade aikoisu lamdam asigi miyoy amani haibasi media gi lamda thabak tawriba miyoy sing amadi tongan tonganba profession da thabak tawbiriba punamakna aikoi ireibak iramdam masak khangadabani EGI gi fact finding टीम अमा थारक्तुना मणिपुर की मीडिया बु मैतई की मीडिया नि हारी EGI असि ऑथोरिटी लेबा बॉडी अमा नते मणिपुर की अपुनबगी सक्तम थुगाइननबा होनबदा इंडिया लेंगाकता सही कया चंगना होनरक्लिबा असिदा करंबा मतमदा अमुक पुनसिनबा यागनी हाइबा असि
Mahirol Kudaina Kanaminaba Changi Paumisingi Maraktasu Asoiba Yaudabanati Adugumba Asoiba Sing Aduda Hek Kudong Saba Loba Kayasu Yauri Haina Bijoina Pondoki Satomado Kai Hokluna Mak Aduna Ekoi India Lengaki Makata Pulugasu Ekoi Apunba Manipuri Kunaibu Konjan Bayaba policy Bharat Sarkarna Tobida Maset Makai policy Ade Hendokna Tam Jing Tam and Kadokana Ekoi Miami Wakalon Sa a singing Ekoi Tongi Mini Ekoi Singi Mini and Ekoi Tongan divide to give us Ekoi say Yaki Shura Nakal Amaromda Desamgi President Lashang Tem Lamyan Banahai Manipur Purup Amagi Tunglam Chat Lepkadaba Mawongda Lan Ama Hojik Chatharingai Manung Asida Desamsu Tunglam Chat Kidama Asingma Lan Asida Saru Yaduna Lakli Matung Tarak Pasingdasu Yakigani Loinana Amjuda President Mangarak Oram Laba Wangkemsa Samjaibu Police Ki Custody the Thamliba Asi Atumatam the Thadokpiu Media Singna Tengkang Kayada Tongan Bacheng Nangduna Lakli Media Singna Kolomgi Matengna Damdam Asigi Miambu Katok Paga Loinana Achumba Mayon Amada Purakna Hotnabadasu Achoba Todang Amat Lauri Tawai Kubakta Haplaga Hotnari Basing Asibu Anoba Chahi Lakpada Lamdam Asida Ngahaki Oiba Tangdut Laitabagi Warep Nataba Tunglam Chatki Kanduna Lengdana Lairagadaba Warep Ama Lauminasi Hainasu Pongdoki na thak wang laba lobi riba thodang sing kathok patana mang tharakanda thawai khubak ta hap laga lobi riba thodang sing ase khoi de samna masi ikai kum na phom thoi masi ikai kum na gadabani haina khanjaraga aikhoi pikpa chawba thidana chahi khudingi yamna puning nusiba matang haiba tare chahi loirakpa numit khudingi aikhoi de samna saphung jarakpadagi media person singi madugi importance makhoi kathokpatubu Singtha Jabagi Thoramadu Nasi Joy Pangtok Jari and Nasi Numit Asidansu Lobi Batodam Kudimak Pusu Equina Singtha Jay Equina no look Jay to Equina Iko non Jay Kaiwakum Simasu Khetri Awang Lekai Laiba Princeton International School da Ngasi Noalam Daida Sakang Dabasingna hand grenade Amathamlamle hand grenade Niching no Port Amalay Haiduna Khetri Awang Lekai Laiba Muhammad Kulakpa Altaf Ali Chahi Kuntraum de Apokpa Muhammad Abdul Matlibna Prompat Police Ki Osida Pau Pirakpadagi Police Station Asagi Tim Amalaktuna Asoy Engam Thondanaba Thabak Sing Lokhatki Imphal East District Ki Manung Chanba Khetriga Awang Lekai da Laiba Princeton International School da ngasi nongalamdai pung ahumlom tarakpa matamda masak khangdaba singna bom thamjinduna ake khang Pirakpagi Thongbu Yanangdaba Pongdok Laduna School Adugi Mahiroi Amadi Teaching Staff Singna School Gate Mamangda Wakat Mifam Phamkre Wakat Mifam Aduga Mari Lainana School Adugi Teaching Staff Rosibina Thokshomna Pongdorokpada Tungi Yumbi Orkadoriba Mahiroi Singi Aseng Bamfam Ama Oiriba Mahilo Shang Singda Bom Thamjinduna Mahiroi Amadi Oza Singda Aki Khang Pirakpagi Thong Asi Akan Bamongda Condemn Tawi Kathokpa amaga loinana afaba khunai ama semnanaba hotnabada maru oina mahiroi sing ningthina larik laisu hayanaba yade haiba wakhalonda kanna hotnaringai chairak asida meoibagi wakhal khanba ngamdaba meoi khrana mahilosang singda bom thamjinbagi chatnabi asi matungda amuhanna tawbigano hauji school asida lakadurba class 10 ama 12 thagadaba mahiroi kaya school asida thamduna afaba mahiroi ama puthoknanaba Kan hotnaduna lakli hainasu Rosibinana Pongdoki Bom thamjambiram je tasengna yajaningde abdi hojik ten amasung tuyap thabagi angangsing yam kana de preparation tawringai timing asida asigum mathodo ase thoan biram thoan mamse akoi tasengna yajaningde aduna matungda sigum se amona thoan bigano habadi ekoi school asina thoklei base foundation thoklei base adi school si mayam gi damakta loinana kathok namagi damakta loinana thokjarakpani leita lairak mayam gi damakta khallaga aduna sigum gi keno je thoan matungda amona thoan bigano strongly condemn tawjari kana Mighty Council Mori Amasung Protection of Mighty Victims Mariana Sinduna Manipur Tampaki Mafam Kayada Ladiba Relief Camp Akampwat
Porompat TV Tower, Wangkai Girls High School, Dance College, Konung Mamang, Urup Wangjing Lamding, Wangjing Kodom Popi, Kakching Amadi Mayang Infal the Labor, Moreg Inmet Singh na Dharna Pamkre. Dharna Aduda More the Labor Cookie, Assam Rifles Personnel Singh, Lokto strengthen the power of state force at More, drive away narco terrorists from More, Hybrid Singba placard Kaya Paiba Loinana, Moregi 5th Air KLP the Labor Cookie, Assam Rifles Singh, More the Lokto Kadabani, state force the Kutaba, Yaningde, Mara Labor Singh, the Dipu, More the Ahen state force, Atuba the Tamjin View. Moregi Maite Singh Atubada More Changhan View Haiba slogan Kayasu Lauki. Manipur Lenga ki lambi thong Phagat Nanaba Paikat Lakliba Thorangi Saruk Ama Oina Kumbi Kendagi Manung Sanba Pagak Sau Ikai Dagi Kumbi Taba Lambigi Sangbat Sagatliba Tabak Sing Amadi Saitun Awang Lekai Kabarstan da Sangbat Sagatliba Amadi Lekai Dumakta da Inter Village Road ani Paktok Nanabagi Phibam Singh Kendra Asigi MLAS Prem Chandrana Ngasi Koina Satuna Yangchin Kre Yangchin Kongchat Aduda MLA na Pagak Sau Ikai Amadi Saiton Ge Khunjat Singasu Paminaduna Afapata Wakanaki MLAS Prem Chandrana Pongdok Kibada Manipurda Hujik Thokleba Irang Asi Kumbi Esidagi Hopum Oibana Yamna Sokli Adubu Anuba Chahina Lakpada Lakpaga Iroinana Irang Asi Athuma Tamda Loshin Kiba Intaba Taptaba Chaukat Pa Lamdam Ama Ishorna Ohan Birasnu Haiki Manipur Chaukat Pa Haibasida Lambi Thong Paba Iram Samgat Pa Haibasi Kwaidagi Maru Oi Aduna Nungsiraba Pagak Sau Ikai Saitun Amadi Atai Khunjasing Kendragi Miyamna Tungi Mirolgi Khallaga Isa Isagi Lamsing Khara Hendok Henjin Tibidana Lambi Paktok Hou Naba Lengak na Pakalak Liba Tabak Sida Chokat Piu Haiki Birel Chingai Sing Makada Tuan Ba Manipur gi Hoi National Highway gi Thak to Semi Lambi Sing Sika compare to the Yaninga gi Demakta said ke Audio Road Mayamama Amadi Ivy Road Sing Chisu Choktonga program Satrak Padu Aging Chirvichina Sing the Sokoi Ganta Minadana Hoi Shoidana Tabak to Toko Absings the PB no Hapsum Gai Tamzari Opam Krasi I media tonga I can see the Mashigi, Malam the Bahalam Sing Silsina, Gramengi Sati Lak, but have a couldn't put support of with Nungaiba Hanagi could be Kendra, Rambasita Gakwe, and over Kendra, one of them. So would I love you, Habsima, a Tamzari. Library and Information Center Kaksing Special Sunday Chamriga Pudrama to Shuba Edition Ngasi December Kuntrama to Pung Taretagina Pung Mapal Makai Fawada Pantokri Nasigi Sheshanda University of Delhi Department of Physics and Astrophysics the Labor Professor Sagaijam Somarendra Singh na Wangangki Kakching Waidi Junior School dagi Horaklaga Kakching High School da Matric pass Tokiba Aduga Kamanipur College Kakching da Pew Science Loiraga Matang Chat Kiduna University of Delhi da Oza Orakibagi Sanglaba Journey Tengnakiba Awaba Kaya Maitiba Kaya Thodok Kaya Ginuarba Paudam Kayana Angang Singda Achowa Inspiration Ama Piki Oza Somarendra na Angang Singbu Apaba Academician Ama Oraknanaba Aduga Tungi Mirol da Apaba Mioi Ama Oraknanaba Hotnaba Lep Kanu Haina Pautaksu Piki All Manipur United Clubs Organization Amukogi Mityang Makada Lub Asigi Masama Oiriba United Clubs Organization of Bishnupur District Yukobit Kwakta and surrounding villages United Clubs Organization Amadi Kudekpi Youth Club ka Kusang Naduna Kudekpi da Nomagi Oiba Free Eye Camp ma ngarang pangthokre Camp aduda mathau taba hidak langthak sing amasung anok sing lemna phangan baga loinana operation mathau taba sing su Khangdokpaga loinana lemna operation tawgani haibagi wafam sing Yukobit ki General Secretary Longjam Premjit na pongdoki Free Eye Camp aduda Kudekpi tera khongsangbi amasung tera Trong Laubi Relief Camp ta leiba mioi sing amasung lamdam adomda leiba miyamna saruk yaki krem aduda mioi chahumda mitki nuai tabasing layang bagi pandam thamli haina mahak namakha taki camp aduda achoba thodang laukiba
yaima ai hospital khagempali pankha huidrom laikai busu sinlang libagi maikei dagi thagatpa phongdokhi Manggol Nganbi College Ningthau Khongda hangliba relief camp asi chalairiba volunteers singna angamba selgi mateng khagat aduna relief camp asida leiba inmate singda ngasi angamba selgi mateng pangkhre mateng khudol piba adu thokchom Ramesh amadi Chalam Arvin na lusingduna pangthokpaga loinana tengbang sanpham sing adu inmate singda khusinnakhi thokliba irang asida anobu chahi lakpada chakcha haijanaba harau kumai tauba phangdrabasu inmate singna anoba chahina lakpada angamba kharadang oirabasu mateng oinanaba haiduna mateng asi pibani hairi Manipur Lengaki Art and Culture Loishangi Chief Minister Artist Singhi Tengbang CMAT 2022-23 gi Tengbang Makada Academy of Performing Art APA Thawalna Sinduna numit ini leptana chathakiba dance amasung music festival ngasi academy asigi Thawal Wangmotaba Sorok Makada leiba Naran Inat Pukai gi cultural hall da lotion kre festival lotion bagi thoram aduda SSBMD Music College gi former principal L. Devendrajit Sharmana Athoy Metung Academy of Performing Art Thawal gi President Waishat Matayna Thormapu Aduga Indian Solidarity Council New Delhi gi Associate Member Dr. Akoijam Priyokumar amasung Manipur University of Culture gi Dance Department gi Faculty Member Dr. Nomaitem Laingamna akhanaba Mitunglen Singh oina saruk yakhi Thoronggi saruk ama oina ngasigi Mitunglen Singh na festival aduda saruk yakhi ba tongan ba natki oiba jagoi isai pung penagi artist sing da memento amasung certificate sing yentokhi tungda artist sing na makhoi gi haithoi chingthoi ba sing adu miyam da utki atuba Mitunglen gi world da L Devendrjit na haikibada aikoi gi ifanat ipunat sing na thambiramba kala sanskriti singbu yokhatnaba hotnariba APA bu thagat ningai ni makata nasu aikoi kalabu yokhat pada chawat thodang lobi gani haibagi thajaba thamli asigum laba aikoi gi mami samlak laba mamal yam laba nat sing asibu yokhat taba yade haina lengak na hotnabiduna CMAT hodoktuna artist sing bu hena thona happy bagi damak tasu Art and Culture Department bu thagat chari aikoi gi Ipanat ipunat ki kala sanskriti asi yokat pada aikoi punamaksu saruk yaminasi hainasu Devendrajit na miyam da apel tawrakhi Imphal West District ki yumdam huidrom da leiba thangta sanglen da December kuntre tagi chatharakkiba kunthani suba state sub junior and senior thangta championship 2023 ngasi loisin kre championship asigi winner thangta mahiko yumnam huidrom na oikre aduga anisuba position na Anjika Sangai Pro mamang laikai na takhi winner oikherba team na gold medal tara humdoi silver banga amadi bronze medal ama fangki aduga second position takiba team na gold tara silver taruk amadi bronze mari fangki ngasi loisin bagi thoramda Pahulasi Mayai Koibi gi principal su oiriba State Kala Academy awardee Marangtem Rajan Maitei social worker Laisram Thoiba amadi Huel Lalong Thangta Association Manipur gi Vice President Thaunaujam Priyokumar na mathang sitna Chief Guest President amadi Guest of Honor oikhi Manipur Youth League Mayol Haina Mingthonba organization asina sinba aikoigi anouba langwangi paujel puba lamsang khongchat tha asi kundagi kanglagi nongchup thangba sanathongdagi lamthaduna khongchanba haukiba adu ngasi numit 18 ni chanba numitta Imphal East District ki manung chanba lamlai sagolmang pukhau phauduna ngarang khundrakpam ACG MLA thokcham Lokeshwar gi yumda chaklen ama charaba matung ngasi ayu sagol sem pukhaudagi lamtharaba matung Naurem Birhari College Khundrakpam da thungladuna ayuki chaklen charaba tungda Kurai Lamlong Higher Secondary School da thunglakre hairi numit kunga thoni changna kilometer chatruk chatkadaba lamsang khongchat aduda khongchat loisingna kholau kaya lauduna aikoi punna amata oina chattuna yeknaba masak khangna
थेंगननबा होटनसी हाइबा फिरेप कयासु लाउखि निथेमसा निक्सिंग लुपकी सीनियर एडवाइजर राजकुमार उपेंद्र सिंह ना थासी होकिबतांग कुन मंगादा इकंग खंगौदन लेकिदबदा जस्टिस कमिटी ऑन एंग्लो मणिपुरी वार 1891 Martyrs and Freedom Fighter of Kangleipak Manipur awa phongdorli mahakna lekhidaba asida lekhidrabagi thawaina mapugi manakta ingna chikna leirunabagi damak mapugi mafamda thawni jaki lekhidraba Rajkumar Upendra Singh Singjamai wangma kheti lekai dagini mahak Anglo Manipuri lanjauda nongchuk lanphamgi Lanjingland oiramba sanakya sana ngamba lorung porelgi masuni Prime Minister Narendra Modi gi hana advisor oiramba Arvind Panagariabu nongna semba Finance Commission gi chairman oina hapkre commission asina federal taxes pu karamna state singa share togodagi haibagi matangda recommend togani hari 16 Finance Commission gi head oina Arvind Panagariabu Indian government na ngasi hapkibani commission asigi secretary na Ritvik Ranjanam Pandena oigani Lisingani Tramag January the Lisingani Traki August Pauba Panagariana Cabinet Minister Gathakmanaba Niti Ayoki Ahan Vice Chairman Oramki Lisingani Taratareta Government Ki Men Policy Think Tank Tagi Panagaria Pamtadoki Mahak Asian Development Bank Ki Chief Economist Amasu Oramki 1978 tagi Lisingani Ahum Pauba Arvind Panagaria University of Maryland Department of Economics Ki faculty da yarum kibani Union Home Minister na ngasi Jammu and Kashmir da based tawba Tehreek-e-Hurriyat pu Unlawful Activities Prevention Act 1967 gi makada aina yadava sansthan amani haina lauthokre Home Minister Amit Shah na haikibada Tehreek-e-Hurriyat sansthan asi Jammu and Kashmir bu India dagi tokhaina taduna Islamic oina lengakpa lebak ama oinanaba thabak thoramsingda yamna chauna involve tawi amadi group asina anti India gi propaganda sandoktuna Jammu and Kashmir da terror activity kyasu chathai haiki Southern Red Sea da container ship amatamna kaplakpa missile ani United States na kapthagre haina US Central Command na phongdokre Singapore gi Thaurakkiba Denmark ki container ship aduda missile amana attack tawrki hari Houthi na control tawriba Yemen gi mafamdagi missile sing adu kapthakibani Iran na support tawba Houthi na Yemen gi saruk ayamba control tawribani Red Sea gi khathangba sarukta leiba Bab al Mandab Strait ta thaurakba jahaz singda attack chathaduna Houthi singna World Trade ta apanba kaya piduna laklibani November 18 dagi International Shipping da Houthi singna attack chathakiba ngarangi sina kulumdoirak subani hai Image paudam loshindringai bangoinena anowa chahi lisingani kunmarina lakpada Manipur miyam da ingna signa santi leiba Manipur ama oirasunu haina Image TV gi maikai dagi yaipi paujel pijari aroibada maroy pau amuhanna Lengak ta thajaba thamdana miyam puna banner amagi makhada tangdu leitaba lamdam ama oinanaba aikoi puna hotnaminarsi haina asang kasarna haikre Nongmai kaptharakpa phamda operation sathaba ngamdrabasu press media gi miyoi singbu phajin punsiduna thamba ngamba lengak ta sengna leibak asigi oiba laibak thibani haina Shiva Sena gi president Dr. M Tombina phongdokre Moredagi lanjanaraktuna relief camp singda laiba inmate singna wakat khongjang sangsinkre loinana Arvind Panagariabu anauba semba Finance Commission gi chairman oina hapkre ngasigi damakta di paudam pijaba matang asida losinjare mejang tabirba khwai nopu amuka hanna khurumjari